Manipur ki tanglaba poni sagol ase Shadong oina chabagi phibam da laklabadi tha amagi manungda poni ase malem gi laimai dagi mutkhigani haina Manipur Horse Riding and Polo Association gi secretary Kongrai Lakpam Dhana Chandra Sarmana nungnangba phongdurakli haukiba matam khara asida lamdam asigi poni sagol kaya mangkhiba amadi mangkhriba sagol sing adu Shadong oina chabagi phibam da lakpagi mami chauna tarakliba asigi matangda ngasi Stolen Pony Owners of Manipur Sinduna, Manipur Press Club ki Thangjing Hall da pauge mi famama pangthokrai. Lamdam asigi tongan ba sagol manungsijaba lup sing amadi sagol mapu kayana saruk yaraga pangthokhiba pauge mi famadu da Manipur Horse Riding and Polo Association gi secretary Kongrai Lakpam Dhana Chandra Sarman hai haukiba matam kharagi manung asida sagol marfurom mafam khangdana mangkhiba amadi mangkhiba sagol sing adu Shadong oina chakhiba gi matangda chapchaba action Laukhatnaba police da wakat thangat khibane thaudok asida chenari ba mioi sing adugi masak maming fawba police da piduna khanghan khrabane adubu ngasi fawba mari leinaba singi maikai dagi chenari ba sing faduna chanaba thabak amata pai khalak palai 3 masi yamna ningba kaiba amane sagol gi Shadong chari ba sing asigi tongan ba ek ama semduna sagol chari ba singi mathakta chapchaba action laukhatuna para ama tambigada bane hiramasigi matang da Directorate of Veterinary and Animal Husbandry da chatuna mari lainaba official singa wari sanaduna mityeng changbina basu haikiba laikre sagol sing asi Shadong oina chabagi phibam da laklagadi Manipur gi tanglaba poni sagol asi thama gi manungda mutkiba yabagi phibam da lai Directorate of Veterinary and Animal Husbandry na Chathaba survey amagi matungina lamdamasida supnatagi poni sagol lising amaga yankai mapan rom lai haidi masigi manungda sagol chamaga yankai rom de mangkhrabani sagol singi chakta fam lai tabana maram oiraga sagol loiriba singna awaba kaya thengnari ngai cherak asida sagol huranduna Shadong chabagi phibam da lakpa si laina loba yaba wafam natte haina mahangna phungdokhi mahangna makhata na hai Manipur gi sagol kansi hairagadi lengangna kumjali singani tara tarukta semkhiba chatnabasu haukraba Manipur Pony Conservation and Development Policy asi mapung phana paikhatnaba honagadabani kumjali sing anida State Games haina lauthokraba polo masana asi chaukhatnaba polo gi sanaroi sing yokhatba mathau tai haujik lamdam asida oiriba sagol gi phibam asigi matangda Governor Chief Minister amadi Home Minister da aiba cherol pisinduna ahenba mityeng changnaba taksin khrei sagol huranba amadi sagol gi Shadong chariba sing logi matungina matik chaba cherak pibiu karigumba chap chaba action laukhat haudraba taragadi lamdam asidagi poni sagol ase mutkragani haina mahangna makhata ki Lising amaga yankai mapan unofficial oinadi laktopudi leitri official laktopudi leitragasu maduri ki sangonsa yankai muksia mangamne masigi mathapsida sangonje domakangana sangonje kolik tawraga siwa kari accident siwa kayam ju yawri ne so lising ani ga tara ga truk da sengkhiba Manipuri Pony Conservation Act ado implement tawre sanare ana laktokrabani sanagraba implement tawraba ek adugi makhad leiriba tawgudaba by criteria meyam adudi ngasi bawda lenga ngaktaba Manipur leba polo ke sangstan sing maruina tournament matamda masana laba basak phajau kaya na kajegungda bafam kaira tholok na basan kaya piba amasu makhoyi haithoi singdro wahi wata kya na praja singda sangongi damak sangon chanarabi singi damuktani haidana increasement oibu to wa khalul kayam di pibiramba